Ngarang Phubalada Kuki na Meitei Da Nongmei Kapsinlkpadagi CM na amuk halaga kapada Kuki nupi ama hale haina CF singbu Kausabungda leiba yaroi haina Kuki nupi singa irang sagatkhre. Nahan Phubalada Nongmei Kapkhidi haina haikibadu sengdorokli. Kuki Zot terrorist amasung army gi marakta khothoknabada haidorokpa maruna panduna langsing manbi khungi sipki loinabi hoikoiling Sire haidi. Laikhidraba Abdul Kadir gi misi gi matang da JAC ga governor ga unaduna siriba misi asigi justice putho haiduna memorandum pisingkhre haidi. Irana kapsilakpa misaina Israel gi hospital pungsai saikhre. Governor CM amadi DSP Phubalada laktrabadi ngasi ayuk pung 13 dagi Manipur pumba shutdown tawkhre. Leibak sida English ngangbasing athubada kaiba phawraklani haina Aminsana phongdokkhre. Waithauda Huranba mafare mamingna abothem kawi haidi. Governor ngasi ayuki pung 13 faubagi manungda Nongmei Kappada chainabasing puthoktrabadi Manipur pumba shutdown chatharagani. Sahi lising ahum henbagi puwari leraba Manipur miyoi kharana maset thugaina bu honari haina NBN na phongdokkhre. Kuki nupi sing saitu pairaga bal haukhre.